ꯑꯍꯥꯟꯕꯃꯛꯇꯗ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤꯗꯤ ꯑꯩ ꯑꯩꯈꯣꯏꯒꯤ ꯀꯔꯅꯥꯇꯀꯥ ꯚꯤꯂꯦꯖ ꯂꯥꯏꯐ ꯀꯣ ꯑꯗꯨꯒꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯃꯍꯥꯎ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏ ꯌꯦꯡꯉꯨꯁꯤꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯆꯠꯄꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤ ꯆꯥꯎꯔꯥꯛꯅ ꯕꯦꯡꯒꯂꯣꯔꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 200ꯃꯨꯛ ꯂꯥꯞꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯈꯨꯡꯒꯪ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯒꯤ ꯈꯨꯡꯒꯪ ꯑꯗꯨ ꯆꯠꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯊꯣꯛꯂꯛꯄ ꯍꯧꯔꯦ꯫ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯀꯃꯥꯏꯅ ꯇꯧꯕꯒꯦ, ꯈꯨꯡꯒꯪꯗꯨꯒꯤ ꯐꯤꯕꯝ ꯀꯔꯝꯅ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯑꯩ ꯃꯤꯌꯥꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ, ꯉꯥꯏꯃꯤꯟꯅꯁꯤ꯫ ꯃꯁꯤꯒꯤ ꯃꯈꯥꯗ ꯄꯤꯖꯔꯤꯕ ꯃꯐꯝ ꯑꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝꯁꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 1.5ꯃꯨꯛ ꯆꯠꯂꯒ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯒꯤ ꯌꯨꯝꯗꯨ ꯌꯧꯔꯅꯤ꯫ ꯑꯗꯨꯒ ꯃꯥꯡꯗ ꯆꯠꯂꯤꯕ ꯑꯅꯤꯁꯤꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇ ꯇꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯃꯗꯨꯒ ꯑꯩꯈꯣꯏ ꯃꯔꯤ ꯂꯥꯛꯄꯅꯤ꯫ ꯃꯣꯏꯒꯤ ꯁꯤꯒꯤ ꯂꯝꯁꯤꯗꯤ ꯌꯨꯕꯤꯒꯤ ꯂꯝꯅꯤꯅ ꯌꯨꯕꯤꯗꯤ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯐꯖꯅ ꯍꯧꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯅ ꯌꯨꯕꯤꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯃꯜ ꯋꯥꯡꯉꯤꯕ, ꯑꯗꯨꯒ ꯁꯤꯗꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯣꯡꯉꯤ ꯌꯨꯕꯤꯁꯦ꯫ ꯅꯨꯡꯁꯥꯁꯤꯁꯨ ꯖꯛ ꯂꯥꯎꯕꯤꯅꯤ ꯁꯥꯒꯠꯂꯛꯏꯁꯦ꯫ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯄꯨꯡ 9:30 10 ꯇꯥꯁꯜꯂꯛꯑꯕꯅꯦꯕꯀꯣ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯔꯛꯀꯗꯧꯔꯦ꯫ ꯁꯤ ꯎꯔꯤꯕ ꯌꯨꯝꯁꯤꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯂꯩꯔꯕꯅꯦꯕꯀꯣ꯫ ꯑꯩꯈꯣই ꯆꯪꯁꯤꯜꯂꯁꯤ ꯍꯧꯖꯤꯛ꯫ ꯋꯥꯁꯨ ꯋꯥꯔꯕꯅꯦꯕ ꯇꯧꯔꯤꯁꯦ꯫ ꯑꯌꯨꯛ ꯉꯟꯅ ꯊꯣꯛꯂꯛꯄꯅꯦꯕ ꯃꯝꯃꯤꯉꯩꯗꯒꯤ ꯑꯩꯈꯣꯏꯁꯦ ꯇ꯭ꯔꯦꯟ ꯇꯣꯡꯉꯒ꯫ ꯇ꯭ꯔꯦꯟꯒꯤ ꯈꯣꯡꯆꯠꯇ ꯑꯩꯈꯣꯏ ꯄꯨꯡ 2ꯃꯨꯛ ꯆꯠꯂ ꯃꯇꯨꯡꯗ ꯕꯁꯇ ꯑꯃꯨꯛ ꯄꯨꯡꯈꯥꯏ ꯑꯃꯃꯨꯛꯀꯤ ꯆꯥꯡ ꯂꯥꯛꯑꯒꯅꯦꯕ ꯌꯧꯔꯛꯏꯕ ꯃꯐꯝꯁꯦ꯫ ꯃꯐꯝꯁꯦ ꯑꯁꯪ ꯑꯃꯥꯟꯇꯅ ꯄꯤꯛ ꯊꯜꯂꯒꯅꯦ, ꯌꯦꯡꯕꯗ ꯌꯥꯝꯅ ꯐ꯭ꯔꯦꯁ ꯑꯣꯏꯕꯩ ꯋꯥꯅꯤꯗ, ꯌꯥꯝ ꯐꯖꯕꯩ ꯋꯥꯅꯤꯗ꯫ ꯑꯗꯩꯅꯦ ꯆꯥꯛꯁꯨꯅꯦ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯦꯕ ꯇꯧꯔꯤꯁꯦ꯫ ꯃꯣꯏ ꯁꯤꯗ ꯍꯣꯔꯦन ꯀꯔꯤ ꯊꯣꯡꯉꯝꯒꯗꯣꯏꯅꯣ ꯈꯪꯗꯦꯕ꯫ मासा कौन सा है? वो है सामने का घर। ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯆꯥꯒꯅꯤ ꯈꯪꯗꯕꯅꯤꯅ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦꯕ ꯇꯧꯔꯤꯁꯦ꯫ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯃꯊꯥ ꯁꯥꯔꯅꯦꯕ ꯆꯠꯂꯤꯁꯦ꯫ ꯑꯗꯨꯕꯨ ꯃꯑꯣꯡ ꯌꯦꯡꯉꯁꯤ, ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯃꯔꯥꯏꯅ ꯂꯥꯛꯆꯔꯅꯤ꯫ ꯅꯤꯄꯥꯟꯅꯕꯨ ꯍꯦꯛꯇ खांगा लोरे। मास्टर भूख लगी है मुझे। मुझे नहीं होता है मास्टर, भूख लगी है तो। ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯃꯥꯟꯅꯕꯗꯨꯒꯤ ꯌꯨꯝ ꯌꯧꯔꯛꯑꯦ꯫ ꯌꯦꯡꯉꯨꯇꯣ ꯁꯤ ꯏꯃꯥꯟꯅꯕꯒꯤ ꯌꯨꯝꯅꯤ꯫ ꯁꯤꯗ ꯑꯉꯥꯡ ꯑꯃ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯒꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥ, ꯑꯗꯨꯒ ꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯃꯥꯒꯤ ꯏꯃꯥꯟꯅꯕꯁꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯇꯣꯝꯕꯅꯤ ꯁꯤꯒꯤ ꯑꯉꯥꯡꯁꯦ꯫ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯒꯤ ꯃꯌꯨꯝꯅꯤ꯫ ꯑꯗꯨꯒ ꯁꯤꯅ ꯃꯥꯒꯤ ꯑꯀꯣꯏꯕꯒꯤ ꯃꯐꯝ ꯍꯥꯏꯇꯥꯔꯦ, ꯌꯨꯝ ꯃꯊꯛꯇꯒꯤ ꯅꯝꯕꯅꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯅꯤ꯫ ꯑꯗꯣ ꯃꯐꯝꯁꯤꯒꯤ ꯚ꯭ꯌꯨꯁꯤꯁꯨ ꯌꯥꯝ ꯐꯖꯕꯅꯦ, ꯌꯥꯝ ꯆꯤꯛꯅ ꯏꯪꯅ ꯂꯩꯕꯅꯤ ꯃꯐꯝꯁꯦ꯫ ꯃꯐꯝꯁꯦ ꯌꯥꯝꯅꯁꯨ ꯏꯪꯕꯒꯤ ꯋꯥꯅꯤꯗ, ꯌꯥꯝ ꯆꯤꯛꯄ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯑꯗꯨꯒ ꯃꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯌꯨꯝꯁꯥꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏ ꯁꯥꯟꯅꯕꯒꯤ ꯋꯥꯅꯤꯗ꯫ ꯃꯊꯛꯇ ꯀꯨꯞꯄꯤꯁꯦ ꯀꯔꯤꯅꯣꯗꯤ ꯈꯪꯗꯦꯕꯀꯣ꯫ ꯃꯣꯏ ꯈꯨꯡꯒꯪꯒꯤ ꯃꯐꯝꯁꯤꯗꯤ ꯌꯨꯝ ꯃꯊꯛꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏ ꯀꯨꯞꯄꯒ ꯁꯥꯟꯅꯕꯒꯤ ꯋꯥꯅꯤꯗ꯫ ꯍꯥꯏꯗꯤ ꯀꯔꯝꯕ ꯃꯑꯣꯡꯅꯣ ꯈꯪꯗꯦꯕꯀꯣ꯫ ꯑꯩꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯉꯁꯥꯏꯒꯤ ꯑꯅꯤꯗꯨꯅꯦꯕꯀꯣ ꯃꯊꯛꯇ ꯁꯜꯂ ꯇꯥꯔꯤꯁꯦ꯫ ꯃꯐꯝꯁꯦ ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯒꯤ ꯋꯥꯅꯤ, ꯐꯖꯕꯒꯤ ꯋꯥꯅꯤꯗ꯫ ꯑꯅꯤꯁꯤꯗꯤ ꯋꯥꯔ ꯃꯥꯜꯂꯦ, ꯐꯖꯅ ꯁꯦꯠꯊꯈ꯭ꯔꯦ꯫ ꯑꯗꯨꯒ ꯋꯥꯔꯤꯁꯨ ꯀꯧꯕꯁꯨ ꯈꯨꯝꯗ꯭ꯔꯦ ꯇꯧꯔꯤꯁꯦ, ꯐꯖꯅ ꯁꯦꯠꯊꯈ꯭ꯔꯦ ꯃꯥ꯫ ꯑꯗꯨꯒ ꯃꯐꯝꯁꯤꯒꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯜꯂꯛꯆꯕ ꯍꯥꯏꯔꯒꯅ ꯃꯣꯏꯒꯤ ꯌꯨꯕꯤꯁꯤꯡꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯜꯂꯛꯆꯕꯅꯦꯕꯀꯣ꯫ ꯃꯣꯏꯒꯤ ꯌꯨꯕꯤ ꯃꯌꯥꯝꯁꯦ ꯑꯩ ꯎꯠꯂꯛꯀꯦꯕꯀꯣ ꯃꯊꯪ ꯃꯊꯪ꯫ ꯃꯣꯏꯒꯤ ꯌꯨꯕꯤ ꯃꯌꯥꯝꯁꯦ ꯍꯦꯛꯑꯒ ꯁꯤꯗ ꯀꯪꯍꯜꯂꯒ ꯊꯝꯃꯦꯕꯀꯣ꯫
ꯍꯥꯏꯗꯤ ꯃꯅꯨꯡꯒꯤ ꯃꯍꯤꯗꯣ ꯀꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯖꯨꯕꯤ ꯑꯀꯪꯕꯗꯣ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯣꯏꯁꯦ ꯁꯤꯗ ꯀꯪꯍꯟꯕꯅꯦꯕꯀꯣ ꯄꯩꯔ ꯊꯝꯃꯤꯁꯦ ꯁꯦ ꯄꯩꯔ ꯊꯝꯃꯤꯁꯦ ꯃꯣꯏ ꯃꯅꯨꯡꯒꯤ ꯃꯍꯤꯗꯣ ꯀꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯖꯨꯕꯤ ꯑꯀꯪꯕꯗꯣ ꯂꯧꯊꯣꯛꯅꯅꯕꯒꯤꯅꯦꯕꯀꯣ ꯐꯖꯅ ꯄꯩꯔ ꯊꯝꯃꯤꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯜꯂꯛꯆꯕꯅꯦꯕꯀꯣ ꯁꯤꯃ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯒꯤ ꯃꯥꯒꯤ ꯂꯩꯀꯥꯏꯅꯤ ꯃꯣꯏꯒꯤ ꯂꯩꯀꯥꯏꯁꯦ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯀꯣꯏꯊꯣꯛꯎꯒꯦ ꯁꯟꯙꯥꯋꯥꯏꯔꯝꯒꯤ ꯍꯥꯏꯐꯦꯠꯇꯪ ꯀꯣꯏꯔꯨꯒꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯒꯤ ꯂꯩꯀꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯃꯣꯏꯁꯦ ꯌꯨꯝꯗꯤ ꯌꯥꯝꯅ ꯇꯥꯗꯦ ꯃꯣꯏꯁꯦ ꯌꯨꯝ ꯀꯨꯟꯃꯨꯛ ꯌꯨꯝ ꯀꯨꯟꯊ꯭ꯔꯥ ꯑꯗꯨꯋꯥꯏꯃꯨꯛꯇꯅꯦꯕ ꯃꯣꯏꯁꯦ ꯇꯥꯔꯤ ꯌꯨꯝꯁꯤ ꯌꯥꯝꯅ ꯄꯤꯛꯄ ꯂꯩꯀꯥꯏ ꯈꯨꯡꯒꯪ ꯍꯥꯏꯇꯥꯔꯦꯀꯣ ꯃꯐꯝꯁꯦ ꯌꯨꯝ ꯀꯨꯟꯊ꯭ꯔꯥꯗꯤ ꯁꯨꯡꯍꯦꯟ ꯍꯦꯟꯗꯦꯕ ꯍꯥꯏꯗꯤ ꯑꯄꯤꯛꯄ ꯂꯩꯀꯥꯏ ꯍꯥꯏꯇꯥꯔꯦꯅꯦ ꯃꯐꯝꯁꯦ ꯁꯨꯝ ꯃꯊꯪ ꯆꯠꯅ ꯎꯠꯂꯛꯀꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏꯒꯤ ꯈꯨꯡꯒꯪꯁꯤꯒꯤ ꯌꯨꯝꯁꯥꯁꯦ ꯃꯣꯏꯒꯤ ꯌꯨꯝꯁꯥꯁꯤꯒꯤ ꯃꯑꯣꯡꯁꯤ ꯑꯩꯈꯣꯏꯔꯣꯝꯒ ꯍꯥꯏꯐꯦꯠ ꯁꯨꯝ ꯃꯥꯟꯅꯔꯒꯁꯨ ꯃꯣꯏꯒꯤ ꯃꯊꯛꯇ ꯀꯨꯞꯄꯤꯕ ꯃꯈꯣꯏꯒꯤ ꯌꯨꯝꯁꯤꯒꯤ ꯏꯁꯇꯥꯏꯜ ꯍꯥꯏꯇꯥꯔꯦꯀꯣ ꯈꯤꯇꯪ ꯑꯗꯨꯝ ꯈꯦꯠꯅꯕꯗꯤ ꯈꯔ ꯁꯨꯝ ꯎꯕ ꯐꯪꯉꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯐꯝꯁꯤꯒ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯗꯤ ꯈꯤꯇꯪ ꯑꯗꯨꯝ ꯈꯦꯠꯅꯕꯁꯤ ꯎꯕ ꯐꯪꯉꯤ ꯍꯥꯏꯇꯥꯔꯦ ꯃꯐꯝꯁꯦ ꯑꯗꯣ ꯈꯨꯡꯒꯪꯁꯦ ꯆꯤꯛꯇꯤ ꯌꯥꯝ ꯆꯤꯛꯑꯦ ꯅꯨꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯂꯩꯕ ꯌꯥꯝ ꯐ꯭ꯔꯦꯁ ꯑꯣꯏꯌꯦ ꯑꯁꯪ ꯑꯃꯥꯟꯇꯅ ꯄꯤꯛ ꯊꯟꯕ ꯃꯐꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯃꯐꯝꯁꯤꯅ ꯏꯃꯥꯟꯅꯕ ꯍꯣꯏꯒꯤ ꯃꯣꯏꯒꯤ ꯌꯨꯕꯤ ꯊꯥꯔꯤꯕ ꯍꯤꯡꯒꯣꯜꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯌꯨꯕꯤ ꯃꯍꯤ ꯊꯛꯄ ꯆꯠꯄꯅꯦꯕꯀꯣ ꯃꯣꯏꯒꯤꯁꯦ ꯁꯤꯗꯒ ꯊꯥꯔꯤꯕ ꯅꯧꯅ ꯊꯥꯒꯠꯂꯛꯏ ꯄꯤꯛꯏꯁꯤꯡꯁꯦ ꯃꯣꯏ ꯌꯨꯕꯤ ꯄꯥꯝꯕꯤ ꯉꯥꯛꯇꯅꯦꯕꯀꯣ ꯁꯤꯗ ꯊꯥꯔꯤꯁꯤꯡꯁꯦ ꯁꯤꯗ ꯊꯥꯔꯤꯁꯤꯡꯁꯦ ꯃꯣꯏꯒꯤ ꯌꯨꯕꯤ ꯄꯥꯝꯕꯤ ꯉꯥꯛꯇꯅꯦꯕꯀꯣ ꯁꯤꯗ ꯊꯥꯔꯤꯁꯤꯡꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯜꯂꯛꯆꯕ ꯄꯥꯝꯖꯕ ꯌꯨꯕꯤꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯤꯁꯤꯅꯦ ꯏꯃꯥꯟꯅꯕ ꯍꯣꯏꯒꯤ ꯃꯣꯏꯒꯤ ꯌꯨꯕꯤ ꯊꯥꯕ ꯍꯤꯡꯒꯣꯜ ꯀꯣ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗꯅꯦꯕ ꯑꯩꯈꯣꯏꯒꯤ ꯌꯨꯕꯤ ꯃꯍꯤ ꯊꯛꯄ ꯆꯠꯂꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔꯗꯒꯤꯒ ꯂꯩꯔꯒ ꯊꯛꯑꯗꯤ ꯌꯨꯕꯤ ꯑꯃꯗ ꯂꯨꯄꯥ ꯀꯨꯟꯗꯒꯤꯅ ꯀꯨꯟꯃꯉꯥ ꯀꯣ ꯑꯗꯨꯝ ꯄꯤꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯤ ꯑꯩꯈꯣꯏꯗꯤ ꯐ꯭ꯔꯤꯗꯅꯦꯕꯀꯣ ꯊꯛꯄ ꯆꯠꯂꯤꯁꯦ ꯃꯣꯏ ꯁꯤꯗ ꯂꯥꯛꯄꯒꯤ ꯀꯥꯟꯅꯕ ꯑꯃ ꯌꯨꯕꯤ ꯐ꯭ꯔꯤꯗ ꯊꯛꯄ ꯐꯪꯒꯗꯣꯔꯦ ಇದು ಬೇನ್ ಕಪ್ ಮಾಡ್ತೀರಾ ಬೇನ್ ಕಪ್ಪು ಇನ್ನೊಂದು ಜಾಲಿ ಮರ ಬರುತ್ತೆ ಕರಗಿರುತ್ತೆ ನೋಡಿ ಹಲ್ಸಿನ ಕಪ್ ಇಲ್ರಿ ನಮ್ಮ ಕಡೆ ಹಲ್ಸಿಲ್ಲ ಹಾಕ್ಬೇಕು ಅಂತ ನಮ್ಮೂರಲ್ಲಿ ಒಂದಲ್ಲಿ ನಮಗೆ ಒಂದೇ ಇರ್ಬೋದು ಅಷ್ಟೇ ꯑꯗꯨꯒ ꯁꯤꯗ ꯊꯥꯔꯤꯁꯤꯅ ꯆꯨꯀꯤ ꯆꯥꯛꯅꯦꯕꯀꯣ ꯃꯣꯏꯁꯦ ꯆꯨꯀꯤ ꯆꯥꯛꯀ ꯐꯖꯅ ꯊꯥꯏꯕꯀꯣ ꯁꯤꯗ ꯈꯨꯐꯖꯗꯣ ꯃꯣꯏꯒꯤ ꯆꯨꯀꯤ ꯆꯥꯛꯇꯣ ꯃꯣꯏꯁꯦ ꯄꯪꯊꯥꯗ ꯊꯥꯏ ꯑꯗꯨꯝ ꯄꯪꯐꯗ ꯐꯩ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ಯಾವ್ದು ಮಾಡಿ ತೋಟ ಬಂತಲ್ರಿ ಬಂದು ಶುಂಠಿ ಏನ್ರಿ ಅದು ಗೊತ್ತಿಲ್ಲ ನಮಗೆ ಶುಂಠಿ ರೇ ಜೇಮ್ಸ್ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯃꯥꯡꯗ ꯎꯔꯤꯁꯦ ꯁꯤꯁꯤꯅ ꯁꯤꯡꯒꯤ ꯐꯥꯝꯅꯦꯕꯀꯣ ꯁꯤꯡꯒꯤ ꯐꯥꯝꯅꯦꯕ ꯃꯣꯏ ꯁꯤꯗ ꯊꯥꯔꯤꯁꯦ ꯆꯥꯎꯁꯨ ꯌꯥꯝ ꯆꯥꯎꯋꯦꯕ ꯃꯣꯏ ꯁꯤꯡ ꯊꯥꯔꯤꯕ ꯐꯥꯝꯁꯦ ꯈꯨꯐꯗꯣ ꯃꯣꯏꯁꯦ ꯄꯥꯝꯕꯤꯁꯦ ꯍꯧꯖꯤꯛ ꯂꯤꯁꯜꯂꯛꯇꯅ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯛꯄꯒꯤ ꯃꯇꯝꯗꯣ ꯌꯧꯔꯛꯑꯕꯅꯦꯕꯀꯣ ꯁꯤꯡꯁꯦ ꯑꯁ ꯃꯣꯏ ꯁꯤꯡ ꯊꯥꯔꯤꯕ ꯃꯐꯝꯁꯦ ꯈꯨꯠꯆꯥꯎ ꯑꯃ ꯇꯧꯋꯦ ꯑꯗꯨꯒ ꯐꯁꯨ ꯌꯥꯝ ꯐꯩꯌꯦ ꯃꯣꯏ ꯁꯤꯗ ꯄꯣꯠ ꯆꯩ ꯊꯥꯔꯤꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯃꯐꯝꯁꯦ ꯀꯩꯅꯣꯅꯤ ꯁꯪꯒꯝ ꯑꯃꯃꯨꯛꯀꯤ ꯆꯥꯡꯒ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯃꯣꯏ ꯁꯤꯗ ꯁꯤꯡ ꯊꯥꯔꯤꯁꯦ ꯌꯦꯡꯉꯨꯀꯣ ꯈꯨꯠꯆꯥꯎꯗꯣ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯪꯒꯝ ꯑꯃꯃꯨꯛꯀꯤ ꯆꯥꯡ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯦ ꯆꯥꯎꯁꯨ ꯌꯥꯝ ꯆꯥꯎꯋꯦꯕ ꯑꯗꯒꯤ ꯐꯁꯨ ꯌꯥꯝ ꯐꯩꯌꯦ
इतना नारियल तो सेल नहीं करता है मास्टर। सेल नहीं करे तो करता है इधर सेल नहीं करता रे पूरा कोबरी कोबरी होता है कोबरी करके बेचता है वाह अंदर का पानी छूने के बाद और निकलता है ना अभी उसको सेल करता है। हम लोग उसको सेल करता है उसमें कमाई ज़्यादा है इसमें अगर उसको एक भेजे तो 25 रुपये देता है तो ऐसा वाला 4 डाले तो वो पानी सूखने के बाद 4 डाले तो 1 किलो आता है उसको 150 देता है। तो अभी तुम्हारे घर में नहीं है ना है सुबह देखे ना हाँ उसमें उसको डालो ठीक है। और तुम्हारा घर में है तो निकल के दे दो। कब निकलेगा अभी आएगा ना कल जाने का बाद अभी आएगा ना निकाल के देते हो खा लो। तो नया वाला तो नहीं मिलता है पानी पीने के लिए इसलिए जा रहा हूँ ना अभी। वाह 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 नारियल का पानी पीने के लिए जा रहा है ये लेके। कितना बड़ा है जमीन बहुत कम है 7 एकड़ हाँ 7 एकड़। केला का फार्म किसका है केले का हाँ उधर सामने ये हाँ इसका बाजू हमारा है ये इधर से जा सकता है हाँ पानी जा रहा है ना हाँ हमारा खेतों के बीच में जाएगा ये पानी इधर से चलना नहीं हो रहा है इसलिए उधर क्या से अभी ये पानी में मछली नहीं आता है ऐसा इसलिए है ये लिंग ಬರ್ತಾರೆ ಈ ಕಡೆ ಈ ಕಡೆ ಅದನ್ರಿ ಇದು ಇಲ್ಲೊಂದು ಕಟ್ತಾ ಇದೆ इधर ही है मास्टर ये क्या है भी नहीं है अभी देखने का वाह 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 मस्त वंडरफुल। ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯐꯝꯗꯣ ꯌꯧꯔꯛꯑꯦꯕꯀꯣ ꯑꯗꯣ ꯖꯨꯕꯤꯁꯤ ꯃꯣꯏꯅ ꯀꯃꯥꯏꯅ ꯍꯦꯛꯏ ꯍꯥꯏꯕꯗꯣ ꯌꯦꯡꯉꯁꯦꯕꯀꯣ ꯉꯁꯥꯏꯒꯤ ꯋꯥ ꯑꯁꯥꯡꯕ ꯑꯃ ꯄꯨꯔ ꯂꯥꯛꯈꯤꯕꯗꯣ ꯑꯗꯨꯅ ꯂꯥꯝꯃꯒ ꯍꯦꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯍꯦꯛꯁꯤ ꯍꯥꯏꯕꯗꯨ ꯌꯦꯡꯉꯁꯤ ꯑꯩꯗꯤ ꯆꯨꯝꯅꯇꯒꯤ ꯊꯛꯄ ꯈꯛꯇꯅꯤ ꯍꯦꯛꯄꯗꯤ ꯌꯥꯎꯔꯣꯏ ꯍꯦꯛꯄꯗꯤ ꯃꯣꯏꯅ ꯍꯦꯛꯇꯣꯏꯅꯤ ꯌꯦꯡꯉꯁꯤ ꯃꯐꯝꯁꯦ ꯏꯁꯤꯡꯁꯨ ꯂꯩꯔꯝꯃꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯅꯣꯡꯖꯨ ꯊꯥ ꯃꯇꯝꯗ ꯅꯣꯡ ꯆꯨꯈꯤꯕꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯅꯥꯄꯤꯅ ꯈꯔ ꯁꯣꯡꯖꯟꯈꯤꯕꯁꯤꯗ ꯀꯪꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡꯁꯨ ꯌꯥꯝ ꯂꯩꯔꯝꯃꯦ ꯖꯦꯡ ꯆꯪꯗ꯭ꯔꯗꯤ ꯍꯧꯖꯤꯛꯁꯤ ꯖꯨꯕꯤ ꯍꯦꯛꯄ ꯍꯧꯒꯗꯣꯔꯦ ꯀꯃꯥꯏꯅ ꯍꯦꯛꯏ ꯍꯥꯏꯕꯗꯨ ꯌꯦꯡꯉꯁꯤ ꯑꯗꯣ ꯑꯩ ꯎꯠꯆꯔꯛꯀꯦ ꯀꯃꯥꯏꯅ ꯍꯦꯛꯀꯦ ꯍꯥꯏꯕꯗꯣ ꯑꯃꯗꯤ ꯍꯦꯛꯄ ꯉꯝꯗꯗꯅ ꯐꯣꯔꯁꯥ ꯆꯠꯈ꯭ꯔꯦ ꯑꯃꯃꯨꯛ ꯁꯤꯟꯈ꯭ꯔꯦ ꯃꯤ ꯌꯦꯡꯉꯁꯤ ꯍꯧꯖꯤꯛ ꯑꯩꯗꯤ ꯍꯦꯛꯄꯗꯤ ꯌꯥꯎꯔꯣꯏ ꯆꯨꯝꯅꯒꯤ ꯑꯩꯗꯤ ꯊꯛꯄ ꯈꯛꯇꯅꯤꯀꯣ ꯌꯥꯎꯗꯣꯏꯁꯤ ꯑꯗꯨ ꯀꯃꯥꯏꯅ ꯍꯦꯛꯀꯦ ꯍꯥꯏꯕꯗꯨ ꯑꯩ ꯎꯠꯆꯔꯛꯀꯦ ꯍꯧꯖꯤꯛꯁꯤ ꯑꯃꯃꯨꯛ ꯍꯦꯛꯄ ꯉꯝꯗꯗꯅ ꯐꯣꯔꯁꯥ ꯆꯠꯈ꯭ꯔꯦ ꯃꯤ ꯑꯃꯃꯨꯛ ꯁꯤꯜꯂꯦ ꯍꯧꯖꯤꯛ ꯑꯗꯣ ꯌꯦꯡꯉꯁꯤ ꯀꯃꯥꯏꯅ ꯍꯦꯛꯀꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯍꯦꯛꯀꯗꯣꯔꯦꯀꯣ ꯍꯧꯖꯤꯛ yengasi wah wah super master तो उधर से ले नहीं सकता है उधर से ऐसा नहीं है थोड़ा क्या बोलता है उसको उम्र ज़्यादा करता है उसका हाँ थोड़ा अभी थोड़ा बड़ा वाला हाँ नहीं बड़ा वाला नहीं अभी थोड़ा थोड़ा होता रहता है ना हाँ ऐसा नहीं कि देख के निकालना हाँ ये तो 80 साल का है ये तो 25 साल का है सच्ची बोल रहा है
कितना हो गया मास्टर? कितना हो गया? 2। मेरे को एक म्यूजिक को तुम नहीं पीता करके बोला ना, तुम नहीं पीता करके बोला ना, आयो बैठा तो नहीं दबल दे। जल्दी करो, मैं इंतजार किया है, जल्दी करो। इवाग ಇದನ್ನ ಫಸ್ಟ್ ಕೊಚ್ಬಿಟ್ಟು ನೋಡು जेम्स। हाँ उसको कट करो। देखिए कैसा करते हैं तुम्हारा। मेरे को नहीं आता है, तुमको आता है। करो तू। हौजिक जुबीसिंगसी अखोइगी मथक थांबै सरुकसिदा कथाटलानि अदुगा अखोइ थकपा हौरानि हौजिक खोकक से यंगुका मोइदी दम फजन ट्रेनिंग से लोयरबनिना दम फजन दम नाना कएबको अदुगा सी ककलबगा आइना हाना खलांका कौथोनेबको मोय अतैस्ती दम थक्तना लेरबनिना खलांकादी आइना कौम फारे बड़ा हो गया। यही बोला मैंने, बड़ा हो गया, कुमर ज़्यादा हो गया इसका। तो 15 साल के लेने का ना। ये तो ये बोला ना 25 हो गया इसका, 18 साल का लेने का। रुको जे निकालो भाई। ये कहाँ ना करे जे निकालो पहाड़ बुटा कितनी है ना जेब में कितने सपाट वीडियो स्टॉप पारो मासा देखो जे जुबी थकपा हलकपगी संदावरमगी ngahaktang akhoi walking thuglae akhoi ngasigi ahing sima imanaboi sidali aba matungda hayeng ayuk nganna pung 4 da hawatlaga akhoi thabak nangnaba akhoi amuk Bengaluru halakadoi saurang kilometer sani muk lapa lambi ni akhoi nganna hayeng thabak chatpa nangnaba halakadoi ni nungairaba ngasi numit sigi ahing asima mafam asida nungaina akhoi lairani maram aduna Karnataka gi khungam gi punsibu mieng tabiraba pumnamakpo aroibo ina aihakna khurumjari।